ไม่ไตดันนองไม่กันนานาปีไม่ไตดันนองไม่มารู้กันนานาปีไอ้ลอยนักขังมีไอ้ขังน้ำไว้นักขันโปรไก่เต่าไหลน้องรานมาหน่อยมุกตดอ TMB Digital Network ผู้ยังบิดบาวิวสิงดับน้องลุงนักครุมจรีอามาสุนไก่นะไก่คุณนับอุจรีนาฮันกีอินเทอร์เน็ตห่างมันมีตะกี้ไวรัลมาวิดีโอทุลกี้ใครรู้วิดีโอมุกตินละที่โฟโต้ข้างๆนี่ค่ะกี้วินมังครับอดูน่ามารำอวยดนะอดูเก็กไวรัลจะเป็นมิตรตะกี้นงาแล้วก็อิรังเสียงอาศิบุกตัวเลยฮอจิบุกที่การีคอนดิชันเรื่องก็ต้องจะขังเดมาซะอดูมาตั้งดะก็ตั้งมาซะการีให้บินไปเลยอ่างอันนี้เลยกี่เดือนบางอ่างตัวอันนี้แต่เช่นนั้นที่ยามมันง่ายแต่ว่าโพดไว้ชีใบบุกนาหนุ่งไงวันนั้นเราดูมีหาที่น่าฮัลลีบุตรกิสุสามหนุ่งไงวันนี้นัดที่พิลเลสีดำมาตาเราบุตรอามุสุดโถดงเนาะพอดีกับท่านแล้วก็ชีวันนี้ก็ให้วิธีทำแต่กับแต่บางชีเอาไปดูขวาตัวที่น่ะชูฮาร์ดพีบุตรกิจแต่บางตัวที่เลยคิดว่าเป็นสิ่งที่บุตรกิจหัวตัวสุดอิงสิ่งนั้นเลยบอกว่าสิ่งนั้นดูแต่เช่นนั้นที่จามนุ่งไงจุดที่เราทกเลยอิรังกับมาดูกับมารีเลยนั่นน่ะทกเลยอิรังสิ่งที่แต่บางตัวสุดตอนนั้นให้เงินเลยตัวละขโมยโชว์โลว่าสิให้ไปที่ทำเยอะๆฮัลอันนั้นว่าอันที่เห็นตาอันที่เห็นมาตุ้งตาบดาคุยกี่อายามบดาคุยสัตว์สิ่งให้ตาเลยมาดูนักทุลักตนะโปรเทสต์ตัวนั้นโคตันตัวบดาดูนักโปรเทสต์ได้มวยในปั๊มเจ้าที่ peace protest นี่ santi rally ตัวเจ้าเป็นแม่อามิตาสิตัวบิบิอาดิ justice บิบิโอนะอันนั้นตัวอีบ้าใครให้ตาเลยมวยได้government ที่ side ที่ให้กับ security side ที่ให้เรามวยได้ตัวอีบ้าดู as per the rule of the countryให้ตาก็ไอ้สิ่งที่มันตัวนี้นะมวยได้ตัวสิยาบราชาร์กับสันบาลจาร์มารูกับสันบิดนะคบบิดนะอ่างไม่ยาม innocent ไม่ยามมวยบิดว่าใจหมดตะกี้เลยบิบกันดู government ก็ประมาณฉลักเตะแต่ไม่ใช่ดิตรงนั้นบอกคุยอันเวกว่าจะปาวปีนั่นเนี่ย central force ที่สุนัขเตะให้ได้ไหมกูน่ะก็ตั้งหลักอะไรไว้น่ะชิมก็ตั้งไอ้น่ะหาจริงบ่ได้คุยเขาหรือว่าไม่ใช่คุกกี้ลานสิสแต่ก็state force ก็จำสอนมันทางเราวิ่งก็แต่จำลงที่ให้ว่าเป็นนั่นสิอะดูสังอีบ้านตะกี้คุยไม่ใช่คุกกี้ลานสิตะกี้อาจจะตั้งนัดไทยเลยแต่ว่าตรงนั้นเป็นนัดเตะที่ตั้งนัดไทยเลยละไอ้ว่าคุยมาเช่นก็ไอ้ว่าลานสิตะกี้ที่ไม่ใช่มาเช่นก็ไอ้ว่าลานที่ state force ที่สิ่งที่ล้วนมันนั่นแต่ว่า state force ที่มาโกงทองก็จริงขนาดขันตาหันจะนี่คุยกันในสิ่งว่าเขาขนาดคุยเลยว่ามาสาตาบวชไปกินมันมีมันเขาเป่าตันบีแล้วมีไอ้คุยชามันก็เถียงนะฮัจจัดระเบิดฮานะถ้ากับสลักคนนี้ให้ไปกุมบกี้อีเดียนจะต้องมาสามันเอานี่ดูตาเชนะสัตว์มินนะว่ายาบโพสิตาดีรู้ไม่กันว่าคุยมันมีสิเจ็บนะไปกุมวันเล่าว่าคุยมาสามาสู้สิ่งชาติสิ่งสิเดเจ็บนะว่าวันกุมเล่าว่าคุยว่าขลุ่นสิ่งมาสิมาดีstate force ที่คุยมาโกกถงไปสิ่งที่ว่าขลุ่นทหารจะนิ่งเดชมาดียาดีมาเคยมาตรงนั้นมาทุกตอนนั้นว่าบีว่าทนตอนนั้นเป็นสิ่งบีว่าให้เป็นสิ่งมาคุยไปstate force ที่มาโกกถงไปสิ่งทำเสียว่าจะงั้นสิว่าจะน่าคุกกี้เลน12ให้ตาดีกว่า trying to super release ตัวนี้อะดูสิ่งมันว่าจะคุกกี้เลน11กี่มาตั้งดาวจ้ะไอ้แค่ตัวที่หังจะนิ่งให้ตาดีคุกกี้เลนที่จะว่าจะน่าคนที่จะดูตั้ง September กี่ตั้งตัวตัวเวลามาเลยอินฟาลกันวันที่ฟาสิมาลมาเลย September กี่ตั้งตัวเลยอันนู้นปามบ้าบางวันบ้าอะดูด้เสียๆนี่ตาจะเป็นตัวจะแค่นั้นตัวอัฐบะทุบิสิงดาวันละคัดป่วยนี่ตัว
ꯑꯗꯨꯗ ꯑꯣꯖꯥꯅ ꯅꯨꯃꯤꯠꯁꯦ ꯅꯍꯥꯛ ꯃꯃꯥꯡꯗꯅ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯇꯧꯔꯝꯃꯒ ꯑꯗꯨ ꯅꯨꯃꯤꯠꯇꯨꯅ ꯊꯥꯡꯖꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪ ꯐꯥꯁꯤꯃꯥ ꯃꯅꯥꯛꯇ ꯂꯩꯔꯤꯗꯣ ꯑꯗꯨꯗ ꯇꯧꯕꯁꯤ ꯃꯁꯥꯒꯤ ꯑꯊꯧꯕꯁꯤꯡꯗꯨꯗ ꯃꯈꯣꯏꯗ ꯑꯣꯐꯔꯤꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯀꯠꯄꯒꯨꯝꯕ ꯈꯔ ꯑꯣꯏꯖꯕ ꯑꯩꯈꯣꯏꯅ ꯃꯣꯔꯅꯤꯡ ꯕꯦꯜ ꯑꯗꯨꯒꯨꯝꯕ ꯈꯔ ꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡ ꯕꯦꯜꯁꯤ ꯃꯌꯥꯝꯅ ꯍꯪꯉꯛꯑꯦ ꯃꯄꯥꯟꯗꯒꯤ ꯑꯣꯖꯥꯗ ꯁꯤ ꯍꯪꯕꯤꯌꯨ ꯁꯤ ꯍꯪꯕꯤꯌꯨ ꯁꯪꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯈꯣই ꯑꯣꯖꯥ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯃꯛꯇ ꯏꯁꯩꯁꯦ ꯇꯥꯕꯗ ꯃꯃꯥ ꯑꯃꯅ ꯀꯞꯄꯗꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯤꯈ꯭ꯔꯁꯨ ꯌꯥꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯕꯅꯤ ꯍꯥꯏꯅ ꯀꯞꯄꯗꯣ ꯃꯗꯨ ꯇꯥꯕꯗꯨꯗ ꯑꯩꯈꯣꯏꯁꯤ ꯑꯣꯖꯥ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯛꯀꯦꯅꯁꯨ ꯍꯣꯠꯅꯕꯗ ꯑꯣꯖꯥ ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯨꯃꯤꯠꯇꯨꯁꯨ ꯈꯔꯁꯨ ꯂꯥꯡꯉꯦ ꯑꯣꯖꯥ ꯑꯗꯨ ꯂꯥꯡꯉꯦ ꯑꯗꯨꯒꯤꯗꯤ ꯑꯣꯖꯥꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯀꯕꯔꯗꯨ ꯇꯧꯕꯗꯨ ꯗꯥꯏꯔꯦꯛꯇꯨꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯎꯖꯩ ꯑꯣꯖꯥ ꯂꯥꯛꯄꯗꯣꯀꯣ ꯎꯖꯕ ꯑꯗꯨꯕꯨ ꯂꯧꯒꯦꯅꯁꯨ ꯈꯟꯕꯗꯣ ꯑꯩꯈꯣꯏ ꯂꯧꯔꯔꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯀꯨꯀꯤꯂꯦꯟ 11ꯒꯤ ꯏꯁꯩꯁꯦ ꯑꯗꯨ ꯃꯗꯨꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯗꯔꯦ ꯑꯗꯩ ꯃꯌꯥꯝꯗꯒꯤ ꯃꯄꯥꯟꯗꯒꯤ ꯑꯣꯖꯥꯒꯤ ꯐꯦꯟ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯦꯁꯔꯁꯦ ꯄꯨꯡꯄꯤꯗ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯝꯇ ꯆꯠꯄꯤꯌꯨ ꯍꯣꯏ ꯑꯣꯖꯥꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯋꯤ ꯈꯤꯇꯪ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯦꯃꯤꯂꯤ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯑꯅ ꯍꯥꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯍꯪꯖꯒꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯣꯖꯥ ꯑꯩꯅ ꯁꯤ ꯍꯪꯖꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯑꯊꯧꯕꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯀꯠꯄ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯑꯣꯖꯥ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗꯤ ꯑꯁꯤꯁꯦ ꯑꯩꯒꯤ ꯁꯦꯔꯤꯌꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯃꯇꯪ ꯃꯌꯥꯝꯗ ꯑꯃ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯑꯩꯈꯣꯏ ꯀꯨꯀꯤꯂꯦꯟ 10ꯁꯤꯗ ꯑꯩꯒꯤ ꯇꯥꯔꯒꯦꯠꯅꯦ 10 ꯐꯥꯎꯕꯁꯤ ꯀꯨꯀꯤꯂꯦꯟ 1 2 3 ꯗꯒꯤ ꯂꯥꯛꯏꯕꯅ ꯀꯨꯀꯤꯂꯦꯟ 10 ꯐꯥꯎꯕꯁꯤ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯊꯝꯕꯁꯨ ꯑꯗ 10ꯗ ꯑꯃꯨꯛꯁꯨ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏ ꯑꯃꯨꯛꯁꯨ ꯂꯣꯏꯔꯣꯏ ꯍꯥꯏ ꯇꯧꯕ ꯂꯩꯖꯔꯝꯃꯦꯕ ꯀꯨꯀꯤꯂꯦꯟ 10 ꯐꯥꯎꯁꯦ ꯑꯞꯗꯦꯠ ꯐ꯭ꯔꯥꯏꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯗꯣ ꯑꯩ ꯀꯩꯅꯣꯗꯒꯤꯗꯤ ꯂꯣꯏꯔꯦ ꯂꯥꯡꯕꯟ ꯊꯥ ꯑꯃꯒꯤ ꯀꯩꯅꯣꯁꯤꯗꯒꯤꯗꯤ ꯑꯩ ꯂꯣꯏꯔꯕꯅꯦ 18 ꯁꯨꯕꯗꯒꯤꯗꯤ ꯑꯩꯗꯤ ꯊꯥ ꯑꯃꯒꯤ ꯏꯁꯩ ꯑꯅꯤ ꯈꯛꯇꯪ ꯄꯨꯊꯣꯛꯄꯒꯤꯅꯦꯕ ꯑꯩ ꯄꯥꯟꯗꯝꯁꯤ ꯑꯗꯨ ꯀꯔꯥꯏ ꯇꯥꯒꯦꯗ ꯑꯩ ꯅꯤꯅꯤ ꯄꯥꯟꯕꯁꯤꯗ ꯑꯩ ꯂꯧꯒꯗꯕ ꯂꯥꯡꯕꯟꯒꯤ ꯅꯣꯡ ꯄꯥꯟꯕꯁꯤꯗꯤ ꯑꯩꯗꯤ ꯍꯦꯛ ꯇꯧꯖ ꯑꯗꯨ ꯑꯃꯨꯛ ꯂꯥꯡꯕꯟꯒꯤ ꯅꯣꯡ ꯄꯥꯟꯕꯁꯤꯗ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯑꯁꯤ ꯂꯩꯕꯁꯤꯗ ꯃꯣꯏꯅ ꯁꯤ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄꯁꯦ ꯑꯗꯨꯗꯤ ꯌꯥꯅꯤ ꯍꯥꯏꯅ ꯇꯧꯖꯈꯤꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯥꯏꯗꯦ ꯍꯥꯏꯕꯗꯨ ꯂꯩꯔꯔꯣꯏ ꯑꯩꯒꯤꯗꯤ ꯅꯤꯅꯤ ꯑꯩꯈꯣꯏ ꯗꯦꯠ ꯑꯃꯈꯛ ꯑꯩꯅ ꯍꯥꯟꯅ ꯂꯤꯁ ꯑꯃꯈꯛ ꯁꯦꯝꯗꯣꯛꯆꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯗꯦꯠ ꯑꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯄꯨꯊꯣꯛꯀꯗꯕ ꯑꯩꯈꯣꯏ ꯅꯤꯅꯤ ꯄꯥꯟꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯥꯟꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯨꯝ ꯄꯔꯦꯡ ꯑꯃ ꯁꯦꯝꯗꯣꯛ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯞꯇꯥ ꯏꯟꯇꯔꯇꯦꯟꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯂꯤꯁꯇꯨ ꯑꯩꯈꯣꯏ ꯁꯦꯔꯤꯌꯦꯜꯗꯣ ꯗꯦꯠ ꯂꯤꯁꯇꯨ ꯑꯣꯏꯅ ꯐꯣꯡꯖꯔꯛꯀꯗꯕꯗꯨꯗꯤ ꯑꯗꯨꯝ ꯃꯇꯝꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯖ ꯑꯗꯨꯝ ꯄꯤꯖꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯒꯗꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯦꯂꯦꯛ ꯇꯧꯕ ꯏꯁꯩꯗꯨꯅ ꯑꯩꯈꯣꯏ ꯂꯥꯡꯕꯟ ꯊꯥ ꯂꯥꯛꯄ ꯃꯅꯨꯡꯗ ꯑꯣꯏꯅ ꯇꯧꯔꯛꯄꯁꯤꯅ ꯑꯩꯅ ꯐ꯭ꯔꯥꯏꯗꯦꯒꯤꯁꯨ ꯀꯩꯅꯣꯁꯨ ꯌꯥꯔꯛꯇ꯭ꯔꯕ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯡꯕꯟꯒꯤ ꯅꯣꯡ ꯄꯥꯟꯕꯁꯤ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕꯟ ꯃꯁꯤꯅꯁꯨ ꯆꯥꯟꯅꯩ ꯂꯩꯒꯗꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯃꯨꯛ ꯀꯠꯆꯕ ꯏꯁꯩꯒ ꯑꯣꯏꯔꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯀꯠꯀꯗꯕꯁꯨ ꯂꯥꯡꯕꯟ ꯆꯔꯥ ꯇꯟꯕꯁꯤ ꯑꯩꯈꯣꯏ ꯂꯥꯡꯕꯟꯒꯤ ꯅꯣꯡ ꯄꯥꯟꯕꯁꯤꯗ ꯑꯣꯏꯕꯅꯤ ꯃꯁꯤꯁꯨ ꯆꯥꯟꯅꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨ ꯐ꯭ꯔꯥꯏꯗꯦ ꯈꯨꯗꯤꯡꯒꯤ ꯋꯥꯗꯨꯃꯗꯤ ꯊꯣꯛꯆꯔꯕꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥ ꯑꯃꯗ ꯏꯁꯩ ꯑꯅꯤꯔꯛꯇꯤ ꯊꯥꯗꯣꯛꯆꯔꯛꯑꯅꯤ ꯑꯩꯈꯣই ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯚꯔꯇꯥꯏꯖ ꯄꯤꯖꯔꯛꯀꯦ ꯑꯩꯅ ꯊꯝꯖꯔꯤꯌꯦ ꯀꯩꯅꯣꯅꯤꯗ ꯑꯣꯖꯥ ꯑꯩꯅ ꯁꯤ ꯍꯪꯖꯕꯁꯤꯗ ꯑꯣꯖꯥꯒꯤ ꯀꯨꯀꯤꯂꯦꯟ 9ꯇ ꯑꯩꯈꯣꯏꯒꯤ TMBꯒꯤ ꯖꯔꯅꯦꯂꯤꯁ ꯔꯤꯄꯣꯔꯇꯔ ꯇꯥꯅꯤꯌꯥ ꯏꯆꯟꯅꯨꯄꯤ ꯇꯥꯅꯤꯌꯥꯅ ꯍꯪꯈꯤꯕꯀꯣ ꯑꯣꯖꯥꯅ ꯀꯩꯒꯤꯅꯣ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯁꯤꯅ ꯑꯗꯨꯅ ꯐꯖꯅ ꯈꯨꯗꯜꯂꯤ ꯑꯃꯨꯛ ꯈꯨꯗꯛꯇ ꯑꯃꯨꯛ ꯗꯛ ꯂꯥꯎꯅ ꯊꯥꯡꯖꯗ ꯇꯥꯡ ꯀꯩꯅꯣꯒꯤ ꯆꯦꯟꯖ ꯇꯧꯕꯤ ꯑꯗꯨꯁꯨ ꯍꯪꯖꯕꯅꯤ ꯑꯣꯖꯥ ꯑꯗꯨ ꯉꯁꯤ ꯊꯥꯡꯖꯒꯤꯗꯨꯅ ꯅꯣꯡꯃ ꯄꯥꯟꯕꯗꯨꯒꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗꯒꯤ ꯍꯥꯏꯗꯤ ꯂꯥꯡꯕꯟꯒꯤ ꯂꯥꯡꯕꯟ ꯅꯣꯡ ꯄꯥꯟꯕ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕ ꯍꯥꯏꯕꯁꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯅꯔꯝꯕ ꯃꯥꯜꯂꯦ ꯂꯥꯡꯕꯟ ꯊꯥꯕꯝꯁꯤꯃ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕꯗꯣ ꯑꯩꯗꯤ ꯑꯗꯨꯗꯤ ꯐꯩꯅ ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯦꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯆꯈꯤꯕ ꯋꯥꯅꯤ ꯃꯔꯣꯏꯗ ꯑꯩꯒꯤ ꯃꯇꯝꯗ ꯍꯥꯏꯖꯈꯤꯕꯗꯨꯗꯤ ꯊꯔꯁꯗꯦ ꯑꯦꯟ ꯁꯦꯇꯔꯗꯦꯁꯦ ꯑꯩꯒꯤ ꯁ꯭ꯇꯥꯔꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯇꯥꯔꯅꯦꯅ ꯃꯤꯒꯤ ꯇꯥꯔꯤꯕ ꯗꯦꯠꯇꯨꯗꯤ ꯃꯗꯨ ꯑꯩꯅ ꯀꯥꯜꯂꯒ ꯆꯠꯂꯨꯕꯗꯤ ꯌꯥꯈ꯭ꯔꯗꯤ ꯌꯥꯔꯒꯦ ꯑꯗꯒꯤ ꯗꯦꯟ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯁ꯭ꯇꯥꯔꯅꯦ ꯍꯥꯏꯗꯅꯁꯨ ꯇꯠꯅꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯃꯗꯨꯁꯨ ꯇꯧꯗꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯤ ꯊꯕꯥꯜꯗ ꯆꯠꯄꯅꯦ ꯑꯩꯒꯤꯗꯤ ꯑꯩꯁꯨ ꯍꯦꯛ ꯁꯥꯖꯕꯅꯦ ꯑꯩ ꯅꯨꯃꯤꯠ ꯊꯕꯥꯜ ꯆꯠꯆꯩ ꯑꯩꯒꯤꯗꯤ ꯑꯗꯨ ꯅꯨꯃꯤꯠꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯗ ꯇꯥꯔꯗꯤ ꯊꯕꯥꯜ ꯅꯤꯅꯤ ꯄꯥꯟꯕ ꯍꯦꯛ ꯑꯩ ꯑꯗꯨ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯗꯨꯒ ꯐ꯭ꯔꯥꯏꯗꯦ ꯈꯨꯗꯤꯡꯒꯤ ꯋꯥꯗꯨꯗꯤ ꯂꯣꯏꯁꯤꯟꯖꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯏꯔꯥꯏꯒ
Thursday가 다 그거네. 탕지. Thursday가 거기 그노 성원생가 탕지가. 아주 사고는 이야기에서 애기들 스타네요. 아주가 시지 성원생 나타. 그노도 랑만데디 라키데 그노 라키데 이라이 구딩이도 또 그러네. 라이트 그래도 하잖아요. 아주 거기 누미 타바노 좀 타바한테 라크라니 애기 누미도 좀 산다는 뭐 여러 뭐시 해. 아주 가만히 아니라 이제 아니라 라고 그러면 이라이 부족도 넣어도 되지. 타바노 라밤 독도로 이게 거기 히니 반바 나트가 보니마 아니 지금 락네 그 이라이 따름 따름도 뭐 루디 강대 당가 따름도 뭐 강저래 아도 하이브 레이트 보자. 따라 오들레는 거 따라 보기 스텝들이고 그 따라 보기 웹사이트에 따라 보기 마통데디 타바네 서그라게 오자가 시기세 오자기 쿠킬린 12 리스트 오는 비니. 아도 오자 오만기 한국도 받고 싶네. 이제 아도 오자기 팬 매암지는 아도 한국 때는 거. 아도 오자 아도가 그땅 내 개처리 안 하고. 야야 거기도 오자는 코러스트라 그냥 오자 봐. 오자는 하이기는 따봐. 거기 세 버컷도 거기 해문나 오자는 하이버 산티 라고는 따닝 되나. 오자 아두기도 쿠킬린 엘렘니다. 오 산티 라고는 따닝 돼 하이도. 그노다네 엘렘이나. 아고 그노 아고 레이드 버싱이 보면 그처럼 또 야 에이 이샤핫 키부기 에이 이파핫 키부기 라문 곰네나 좀 상으로 랑 갑도기 좀 갑터럭 벌상한 거는 해 som도 산티 한전날에 좀 산티 보라 그래 나오는 보고 하라리 능 나올 산티도 다니는 게 하요니다 이 파기 이사게 라문 곰상 이 파하도 기위 라문 곰상 아주 좀 티나 하피 그래 원동다 아주 som도 산티 보라 해 som도 야나래로 그러면 막 그런 야나는 이 거기 파로 힘하는 거라 자로 그것도 시기 이사도 힘하는 거라 자로 아주디 나오는 라오로 산티도 아주디 아기 그노도디 마주디 거기 립네도디 한절라빠 거에 고길은 왕기 라스키 두네 아주 야우저라 본데 아이디다셔는 마주도 하이범 독토보 하이네 한절라보 하이네 두디 와리 산으라가 도도도도도도도 고길은 왕기로 리피트 tor 콘타셔를 리피트도 밤새기라고 보니 나이 하이범 독고지 하이그람 이번 컨텐츠 이 한전 하는 자데 아주 꼭두디 야오버디 나 꼭도 얌 타우부 못이 나트면 쇼에는 한절람네도 한절 몇인갑네도 고길은 왕기 곰모이네 수입네 봐. 소입은 어떤 디카이노 간텐디 한전 하는데 봐. 이 간텐데 아이나 아탐 아까리 하이따래. 아도모 하이도 아다 고길은 왕다 하이그라바네 하이버니다. 아주 할 고길은 왕다 last part sai thaja khrabane last part sentence mari do aur soi bai budi maru do khalhau da bagi o manadro ani do asong mari do sentence to adi meaning mane ha ko no do ado soi ba aina har kata hai ta bagi ni da hai ta bagi soi ba tare ado wari sanra ga shanti poro basu aning dia nami te lan de lep loy ha adu de zaman do donc adugi dunida adu shanti rawar ko tan den wari saw matam do hoi pislauri pisang group ama lan pam group ama laman sing group ama shanti law group ama kai balite Indian Independence War matum du Subhash Chandra Bose or mai sanghi nong mai ajun Mahatma Gandhi ju saita ran ro aman nong mai pai da bi khongjang do ni adu aman nong mai pai bi khongjang do ni adu hoi madu ga mane ne khan ba so dum ya ga ni adu koi shanti su ma thau ri am tarak ba po ni adu akoi adu 강부 당카야만 상이 거의 산티 보러 뭐 호네비 살간도 산티 보러 뭐 호네비네 그리고 뭐기 그리고 아코이는 밤제리고 월요일에는 밤제리고 산티시는 뭐 거의 밥다 하는 분이 걔네가 산티 아니도 좀 레가니 아마나 노마이나 브리티시고 인디아에게 탄토키바 아마나 어행사나 그 행사
ꯌꯥꯎꯗꯕ ꯑꯩꯈꯣꯏ ꯑꯟꯂꯣꯟꯁꯤꯅ ꯇꯥꯟꯊꯣꯛꯈꯤꯕ ꯑꯄꯔꯝꯅꯥꯠ ꯇꯥꯏꯒꯣꯔꯒꯤ ꯊꯥꯀꯨꯔꯒꯤꯁꯤꯅ ꯏꯁꯩꯅ ꯁꯞꯄꯣꯔꯠ ꯄꯤꯖꯕꯗꯨꯒꯤ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯊꯤꯡꯀꯤꯡ ꯁ꯭ꯇꯥꯏꯜꯗꯨꯒꯤꯅꯤ ꯑꯗꯣ ꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯎꯖꯩ ꯑꯃꯅ ꯑꯃꯕꯨ ꯊꯣꯏꯗꯣꯛꯅ ꯂꯥꯟꯗꯦ ꯑꯩꯒꯤ ꯗꯥꯏꯂꯣꯒꯁꯤꯗꯤ ꯋꯥꯔꯤꯌꯔꯁꯤꯡꯒꯤ ꯑꯣꯏꯕ ꯗꯥꯏꯂꯣꯒꯅꯤ ꯁꯣꯝꯒꯤ ꯄꯤꯁꯀꯤꯗꯨꯒꯤ ꯗꯥꯏꯂꯣग ꯅꯠꯆꯗꯦ ꯊꯝꯖꯒꯦ ꯁꯤ ꯑꯣꯖꯥ ꯑꯗꯨꯗ ꯑꯣꯖꯥꯒꯤ ꯐꯦꯟꯁꯤꯡꯅ ꯁꯤ ꯍꯪꯖꯔꯛꯄꯗꯤꯀꯣ ꯍꯣꯏ ꯑꯣꯖꯥꯒꯤ ꯐꯦꯟꯗ ꯑꯩꯅ ꯈꯪꯖꯩ ꯏꯁꯩ ꯍꯩꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯨꯃꯥꯏꯅ ꯈꯪꯖꯕꯗ ꯑꯗꯣ ꯑꯣꯖꯥꯗ ꯁꯨꯃꯥꯏꯅ ꯍꯪꯕꯤ ꯍꯥꯏꯔꯛꯄ ꯍꯧꯖꯤꯛꯀꯤ ꯀꯔꯤꯒꯤꯅꯣ ꯁꯥꯟꯇꯤ ꯂꯥꯎꯕ ꯇꯥꯅꯤꯡꯗꯦꯅ ꯍꯥꯏꯔꯦꯀꯣ ꯑꯣꯖꯥꯀꯣ ꯑꯍꯥꯟꯕꯗ ꯑꯗꯨꯗ ꯑꯗꯨ ꯍꯥꯏꯔꯒ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯏꯁꯩ ꯍꯧꯔꯛꯄꯒꯤ ꯄꯦꯅꯥꯅ ꯍꯧꯔꯛꯑꯒ ꯑꯍꯥꯟꯕꯒꯤ ꯍꯧꯔꯝꯗꯥꯏꯁꯦ ꯀꯨꯀꯨ ꯈꯨꯅꯨ ꯈꯣꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯚꯔꯁ 3 ꯂꯩꯔꯒ ꯑꯃꯨꯛ ꯈꯨꯅꯨ ꯑꯃꯨꯛ ꯀꯨ ꯈꯣꯡꯉꯦꯕ ꯂꯥꯁꯇꯁꯨ ꯑꯃꯨꯛ ꯀꯨ ꯈꯣꯡꯉꯦꯕ ꯁꯥꯟꯇꯤꯁꯦ ꯃꯌꯥꯝ ꯑꯣꯖꯥꯒꯤ ꯐꯦꯟ ꯍꯥꯏꯖꯔꯛꯄꯁꯦ ꯍꯥꯏꯗꯤ ꯈꯨꯅꯨꯁꯤ ꯃꯣꯏꯅꯁꯨ ꯗꯣꯞꯁꯨ ꯍꯥꯏ ꯄꯤꯖꯟꯁꯨ ꯍꯥꯏꯀꯣ ꯃꯣꯏꯗꯤ ꯁꯥꯟꯇꯤꯅꯤ ꯃꯣꯏꯗꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯁꯤꯝꯕꯣꯜ ꯑꯣꯐ ꯄꯤꯁ ꯍꯥꯏꯕꯅꯤ ꯈꯨꯅꯨꯁꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯑꯩꯁꯦ ꯃꯔꯩ ꯇꯧꯖꯕ ꯅꯠꯆꯗꯦꯀꯣ ꯃꯌꯥꯝꯅ ꯐꯦꯟ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗ ꯁꯨꯝ ꯑꯗꯨꯗ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯔꯦ ꯁꯥꯟꯇꯤ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯈꯨꯅꯨꯗꯨꯅ ꯁꯤꯒꯅꯤꯐꯥꯏ ꯇꯧꯔꯤꯗꯣ ꯑꯣꯖꯥ ꯑꯗꯨ ꯏꯁꯩꯗꯨꯒꯤ ꯖꯁ ꯐꯖꯅꯕꯒꯤ ꯑꯣꯏꯅ ꯍꯥꯞꯄꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯩ ꯍꯧꯔꯝꯗꯥꯏꯗ ꯉꯁꯥꯏ ꯀꯨꯔꯀꯨ ꯍꯧꯔꯦ ꯑꯩ ꯍꯟꯖꯟꯅ ꯍꯪꯖꯔꯦ ꯑꯗꯒꯤ ꯚꯔꯁ 3 ꯁꯨꯔꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯂꯥꯁꯇ ꯁꯨꯝ ꯂꯥꯛꯄꯒꯤ ꯑꯣꯖꯥ ꯑꯗꯨ ꯀꯔꯤ ꯁꯤꯒꯅꯤꯐꯥꯏ ꯇꯧꯔꯤꯅꯣ ꯁꯥꯟꯇꯤ ꯍꯥꯏꯕꯗꯣ ꯁꯥꯟꯇꯤꯅꯤ ꯁꯥꯟꯇꯤ ꯃꯈꯜꯗꯣ ꯑꯗꯨ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯁꯥꯟꯇꯤ ꯄꯨꯔꯛꯄꯒꯤꯗꯨꯗꯤ ꯑꯗꯨꯒꯤ ꯂꯥꯟꯒꯤ ꯁꯥꯟꯇꯤꯗꯨꯒꯤ ꯈꯨꯅꯨꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯋꯥꯏꯜ ꯗꯣꯞꯇꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯈ꯭ꯔꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯣꯂꯥꯡꯈꯣꯛꯇꯒ ꯇꯣꯡꯉꯀꯥꯟꯗꯒ ꯃꯥꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯑꯩꯈꯣꯏꯒꯤ ꯍꯜꯂꯛꯅꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯩꯅ ꯃꯤꯠꯅꯕꯨꯗꯤ ꯎꯖꯈꯤꯗ꯭ꯔꯤꯀꯣ ꯌꯥꯝ ꯇꯣꯏꯅ ꯂꯤꯕꯤꯌꯦ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯊꯋꯥꯏꯁꯦ ꯃꯥꯒꯤ ꯂꯥꯡꯕꯟ ꯊꯥ ꯃꯇꯝꯗ ꯍꯦꯛ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯈꯨꯅꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕꯅꯤ ꯈꯨꯅꯨꯁꯦ ꯍꯥꯏꯅꯁꯨ ꯊꯥꯖꯅꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯑꯁꯣꯝꯒꯤ ꯃꯩꯇꯩ ꯀꯨꯀꯤ ꯃꯩꯇꯩꯒꯤ ꯂꯥꯟꯒꯤ ꯁꯥꯟꯇꯤꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯁꯣꯝ ꯄꯨꯁꯤꯜꯂꯛꯏꯗꯤ ꯁꯛꯆꯔꯤꯕ ꯏꯁꯩꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯠꯆꯕ ꯑꯩꯈꯣꯏ ꯂꯥꯡꯕꯟ ꯆꯥꯔꯥ ꯇꯝꯕꯒꯤꯅꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗꯨꯅ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯨꯅꯨ ꯈꯣꯡꯕꯗꯨꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯨꯀꯨ ꯈꯣꯡꯕ ꯃꯉꯣꯟꯗꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯃꯇꯨꯝ 3 ꯏꯁꯤꯡ ꯀꯩꯅꯣ 3ꯒ ꯏꯁꯤꯡ ꯈꯨꯌꯥ 3ꯒ ꯊꯥꯗꯣꯛꯅꯔꯒ ꯑꯩꯈꯣꯏ ꯀꯨꯝꯊꯔꯒ ꯀꯥꯟꯗꯒ ꯆꯥꯔꯀꯥꯟꯗꯒ ꯄꯥꯏꯖꯈꯤꯕꯒꯤ ꯏꯪꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯊꯃꯣꯏꯗꯨꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤ ꯈꯨꯅꯨꯅꯤ ꯁꯣꯝꯒꯤ ꯅꯣꯡꯃꯩꯒꯤ ꯈꯨꯅꯨꯗꯨ ꯅꯠꯇꯦ ꯑꯗꯨ ꯅꯣꯡꯃꯩꯒꯤꯗꯨ ꯅꯠꯇꯦ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯁꯦ ꯑꯣꯖꯥ ꯀꯩꯅꯣꯅꯤ ꯃꯌꯥꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯗꯨꯒꯤ ꯂꯥꯡꯕꯟ ꯊꯥꯗꯨꯅ ꯉꯁꯥꯏ ꯈꯨꯅꯨꯗꯨꯅ ꯁꯤꯒꯅꯤꯐꯥꯏ ꯇꯧꯕꯅꯦ ꯃꯥꯅꯦ ꯑꯗꯨꯒꯤꯅꯤ ꯁꯣꯝꯒꯤ ꯅꯣꯡꯃꯩꯒꯤ ꯈꯨꯅꯨꯗꯨ ꯅꯠꯇꯦ ꯊꯋꯥꯏꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯈꯨꯅꯨ ꯈꯣꯡꯖꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯃꯐꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯈꯔ ꯉꯝꯖꯕ ꯈꯔꯗꯪ ꯀꯠꯆꯔꯤꯕꯁꯦ ꯇꯝꯖꯔꯤꯕꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯈꯨꯖꯣ 3ꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯀꯠꯆꯔꯒ ꯇꯝꯖꯕ ꯃꯐꯝꯗꯨꯒꯤ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯗ ꯀꯠꯆꯕ ꯀꯩꯅꯣꯗꯨꯅꯤ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯨꯀꯤꯂꯦꯟ 12 ꯑꯣꯖꯥ ꯀꯨꯀꯤꯂꯦꯟ 12ꯁꯤ ꯃꯇꯥꯡ ꯑꯩ ꯃꯇꯝꯁꯦ ꯌꯥꯝ ꯂꯧꯁꯤꯟꯖꯔꯔꯣꯏ ꯑꯣꯖꯥꯒꯤꯁꯨ ꯃꯇꯝ ꯌꯥꯝ ꯊꯦꯡꯖꯔꯝꯃꯅꯤ ꯉꯁꯤ ꯀꯨꯀꯤꯂꯦꯟꯒꯤ ꯃꯇꯥꯡꯁꯤꯒꯤ ꯊꯤꯝ ꯑꯗꯩ ꯃꯥꯒꯤ ꯃꯦꯁꯦꯖ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯤꯁꯦ ꯀꯔꯤ ꯍꯦꯟꯅ ꯄꯤꯅꯤꯡꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯐꯝ ꯈꯪꯉꯛꯇꯕꯒꯤ ꯍꯥꯏꯕꯗꯤ ꯇꯥꯏꯌꯦ ꯀꯩꯅꯣꯗ ꯑꯩ ꯉꯁꯥꯏꯁꯨ ꯑꯁꯣꯝꯒꯁꯨ ꯋꯥꯔꯤ ꯁꯥꯖꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯔꯝꯗꯤ ꯏꯁꯩꯁꯤ ꯏꯕꯗꯤ ꯀꯣꯛꯊꯣꯡꯕꯗꯤ ꯄꯪꯏꯗ ꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯒꯤꯗꯤ ꯐ꯭ꯔꯦꯝ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯌꯣꯄꯤ ꯊꯥꯖꯤꯜꯂ ꯊꯝꯖꯤꯟꯈ꯭ꯔꯦ ꯐꯤꯛꯁꯅꯤ ꯑꯄꯠꯄ ꯂꯧꯊꯣꯛꯄꯁꯨ ꯌꯥꯕ ꯐ꯭ꯔꯦꯝ ꯅꯠꯇꯦꯕ ꯁꯤ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯐ꯭ꯔꯦꯝ ꯊꯥꯖꯤꯜꯂ ꯊꯝꯖꯤꯟꯈ꯭ꯔꯦ ꯁꯤꯗꯩꯗ ꯑꯩꯒꯤ ꯍꯥꯏꯔꯝꯗꯅ ꯇꯥꯝ ꯆꯠꯈꯤꯕꯗꯨꯗ ꯑꯩꯅ ꯋꯥꯖꯍꯧꯕꯅꯤ ꯀꯥꯏꯅ ꯏꯟꯁꯥꯡ ꯀꯟꯇꯦꯟꯁꯦ ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯄꯣꯠꯅꯦ ꯗꯣꯛꯇꯔ ꯀꯥꯁꯦ ꯄꯋꯥꯔ ꯑꯦꯇ꯭ꯔꯦꯛꯁꯟꯒꯤ ꯄꯣꯠ ꯑꯝꯇ ꯍꯥꯞꯆꯤꯜꯂꯨꯕ ꯌꯥꯗꯦ ꯀꯨꯀꯤꯂꯦꯟ ꯈꯛꯇꯒꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯀꯨꯀꯤꯒ ꯃꯩꯇꯩ ꯈꯛꯀꯤ ꯑꯣꯏꯕ ꯑꯗꯨꯅ ꯃꯌꯦꯛꯁꯦ ꯍꯣꯏ ꯄꯤꯁ ꯍꯥꯏꯔꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯍꯥꯛꯇꯤ ꯄꯤꯁꯀꯤ ꯋꯥꯐꯝꯗꯨꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩꯗꯤ ꯋꯥꯔꯤꯌꯔꯁꯤꯡꯒꯤ ꯑꯄꯥꯝꯕꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯂꯩꯕꯁꯤ ꯃꯔꯝꯅ ꯄꯤꯁꯀꯤꯗꯨꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤ ꯂꯥꯟꯁꯤꯃꯁꯨ ꯑꯃꯨꯛꯁꯨ ꯊꯥꯗꯔꯛꯑꯦ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯁꯨꯝꯀꯠꯅꯈ꯭ꯔꯦ
ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯃꯩꯇꯩꯅ ꯁꯨꯡꯒꯠꯄꯗꯤ ꯂꯩꯇꯦ ꯀꯨꯀꯤꯅꯗꯤ ꯁꯨꯡꯒꯠꯅꯈ꯭ರೆ ꯑꯗꯨꯅꯤꯅ ꯑꯗꯨ ꯑꯩꯗꯤ ꯐꯣꯡꯉꯦ ꯊꯥ ꯑꯃꯒꯤ ꯑꯅꯤ ꯐꯣꯡꯉꯁꯨ ꯍꯥꯏꯗꯣꯛꯎꯒꯨꯝ ꯇꯧ ꯑꯗꯨꯅ ꯑꯇꯩꯗ ꯎꯄꯥꯏꯗꯣ ꯂꯩꯔꯛꯇꯕꯒꯤ ꯑꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯤꯅ ꯇꯧꯔꯤꯕ ꯃꯆꯠꯁꯤꯗ ꯈꯔ ꯑꯗꯦꯟ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯆꯠꯁꯤꯒꯤ ꯑꯅꯤꯗꯨꯗ ꯑꯩꯅ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯗ ꯍꯥꯏꯍꯟꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯑꯩꯅ ꯐꯣꯡꯗꯣꯛꯄꯔꯣꯝꯗ ꯑꯣꯏꯅ ꯌꯥꯝ ꯌꯥꯡꯅ ꯆꯠꯄꯅꯤ ꯁꯤꯁꯨ ꯌꯥꯝ ꯂꯨꯝꯕꯗꯤ ꯅꯠꯇ꯭ꯔꯦ ꯃꯔꯝꯗꯤ ꯐ꯭ꯔꯦꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯡꯕ ꯅꯦꯝꯕꯗꯣ ꯂꯥꯛꯆꯒꯗꯕꯅꯤꯅ ꯑꯩꯗꯤ ꯋꯥꯔꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯆꯈꯤꯕꯅꯤ ꯀꯨꯀꯤꯂꯦꯟꯁꯤ ꯑꯗꯣ ꯁꯤꯗꯤ ꯋꯥꯔꯒꯤꯗꯣ ꯅꯠꯂꯛꯇ꯭ꯔꯕꯅꯤꯅ ꯈꯔ ꯌꯥꯡꯉꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯁꯤꯅ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕ ꯄꯣꯠꯇꯨꯅꯤ ꯑꯩꯅ ꯑꯃꯗ ꯐꯣꯡꯗꯣꯛꯆꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤꯗꯤ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯅ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯃꯗꯤ ꯌꯥꯎꯋꯦ ꯈꯤꯇꯪ ꯍꯪꯖꯅꯤꯡꯉꯥꯏꯁꯦ ꯃꯩꯇꯩꯅ ꯅꯣꯡꯃꯩ ꯀꯩ ꯍꯥꯏꯕꯅꯣ ꯑꯣꯖꯥꯒꯤꯗꯨꯕꯨ ꯃꯩꯇꯩꯅ ꯅꯣꯡꯃꯩ ꯄꯥꯏ ꯀꯅꯥꯅꯣ ꯈꯪꯉꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯩꯇꯩꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯅꯥꯅ ꯄꯤ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯅꯥꯅ ꯄꯤ ꯑꯗꯨꯗꯤ ꯈꯕꯔꯗ ꯌꯥꯎꯈꯤꯕꯗꯨꯅꯦ ꯈꯕꯔ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯅꯥꯅ ꯄꯤ ꯀꯅꯥꯅ ꯄꯤ ꯑꯩ ꯈꯪꯉꯤ ꯃꯔꯨ ꯀꯅꯥꯅ ꯄꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯑꯩꯅ ꯅꯣꯡꯃꯈꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃꯈꯛ ꯅ꯭ꯌꯨꯁꯄꯦꯄꯔꯗꯁꯨ ꯂꯣꯏ ꯐꯣꯡꯅꯈ꯭ꯔ ꯃꯥꯅ ꯁꯤꯒꯤꯁꯦ ꯑꯩꯅ ꯁꯥꯖꯟꯕ ꯅꯠꯇꯦ ꯁꯤꯒꯤꯗꯤ ꯀꯩꯅꯣꯅ ꯍꯪꯉꯛꯈꯤꯕ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯅꯥꯅ ꯄꯤ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯅꯥꯅ ꯄꯤ ꯑꯩ ꯂꯣꯏ ꯈꯪꯉꯤꯅꯦ ꯍꯪꯉꯛꯈꯤꯕꯗ ꯑꯩꯅ ꯑꯗꯨꯗꯤ ꯀꯨꯀꯤꯗ ꯅꯣꯡꯃꯩ ꯃꯔꯨꯗꯤ ꯀꯅꯥꯅ ꯄꯤ ꯑꯗꯨꯗꯤ ꯀꯨꯀꯤꯗ ꯅꯣꯡꯃꯩ ꯕꯣꯝꯗꯤ ꯀꯅꯥꯅ ꯄꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯖꯤꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯑꯇꯩꯗ ꯃꯣꯏ ꯄꯋꯥꯔꯗꯨ ꯎꯠꯊꯣꯛꯄꯤꯕꯗ ꯌꯥꯝꯅ ꯁꯣꯟꯃꯜꯂꯦ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯃꯌꯥꯝꯁꯤꯡꯁꯤꯗ ꯁꯣꯜꯂꯤꯕ ꯀꯩꯅꯣꯗꯨ ꯎꯕꯗꯨꯗ ꯁꯣꯟꯕꯗꯣ ꯐꯖꯅ ꯁꯣꯜꯂꯦ ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯒꯩ ꯁꯣꯜꯂꯦ ꯁꯝꯅ ꯃꯩꯇꯩ ꯅꯨꯡꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯡꯁꯥꯅ ꯐꯥꯕꯅ ꯑꯝꯇ ꯇꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯝꯅꯕꯤ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯣꯛꯅ ꯃꯤ ꯊꯣꯛꯅ ꯍꯤꯡꯕꯗꯨ ꯀꯩꯅꯣꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯈꯠꯅꯕꯗꯁꯨ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯋꯥꯌꯣꯟꯕꯤꯌꯣꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗ ꯑꯗꯨ ꯌꯥꯝ ꯁꯣꯟꯅ ꯍꯤꯡꯕꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯎꯠꯊꯣꯛꯄꯒꯤ ꯀꯩꯅꯣꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕꯗꯤ ꯀꯝꯗꯧꯏ ꯑꯩꯅ ꯍꯥꯏꯕꯒꯤ ꯄꯔꯦꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯒ ꯁꯦꯟꯇꯔꯒ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯛꯇꯒꯤ ꯀꯩꯅꯣꯁꯤꯡ ꯂꯩꯅꯕ ꯃꯔꯤꯗꯨꯗ ꯑꯩꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯇꯧꯍꯟꯅꯤꯡꯕ ꯄꯣꯠꯇꯨꯅꯤꯗ ꯐꯣꯡꯗꯣꯛꯆꯕꯗꯨꯗꯤ ꯑꯩꯒꯤ ꯏꯁꯩꯁꯤꯗ ꯇꯥꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤꯂꯦꯟ 12 ꯑꯣꯖꯥ ꯀꯨꯀꯤꯂꯦꯟ 12ꯀꯤꯁꯦ ꯑꯗꯨꯝ ꯍꯪꯕ ꯃꯌꯥꯝꯗꯤ ꯀꯌꯥꯝ ꯂꯩꯖꯔꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯡꯅ ꯂꯧꯖꯔꯣꯏꯒꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯣꯖꯥꯒꯤꯁꯨ ꯇꯥꯔꯒ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯖꯔꯁꯅꯨ ꯑꯣꯖꯥꯀꯣ ꯑꯗ ꯍꯥꯏꯗꯤ ꯊꯦꯛꯖꯤꯜꯂꯦ ꯑꯣꯖꯥꯗꯁꯨ ꯃꯇꯝ ꯋꯥꯕꯤꯔꯝꯃꯅꯤ ꯈꯪꯖꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯣꯖꯥꯕꯨ ꯎꯅꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ TMB ꯗꯤꯖꯤꯇꯦꯜ ꯅꯦꯠꯋꯥꯔꯛ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯐꯦꯟꯁꯤꯡꯗ ꯁ꯭ꯄꯦꯁꯦꯜꯂꯤ ꯃꯄꯥꯟꯗ ꯂꯩꯕ ꯐꯦꯟꯁꯤꯡꯗ TMBꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯍꯥꯏꯗꯤ TMBꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯤꯖꯕ ꯌꯥꯒꯦ ꯃꯣꯏꯗ ꯑꯣꯖꯥꯒꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯑꯥꯎꯠꯁꯥꯏꯗꯔ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯤꯒꯤ ꯋꯥꯗꯨ ꯈꯪꯗ꯭ꯔꯦ ꯑꯥꯎꯠꯁꯥꯏꯗꯔ ꯃꯩꯇꯩꯁꯤꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯂꯥꯟ ꯁꯤꯗ ꯑꯩꯈꯣꯏ ꯑꯗꯣꯝꯁꯨ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗꯅꯤꯀꯣ ꯊꯥꯖꯔꯤꯕꯁꯤ ꯁꯦꯟꯇꯔꯗ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯤꯅ ꯑꯗꯣꯝꯁꯨ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯆꯪꯁꯤꯟꯕ ꯌꯥꯕ ꯑꯦꯖꯤꯇꯦꯁꯟ ꯍꯥꯏꯕ ꯌꯥꯕꯗ ꯈꯔ ꯍꯥꯏꯖꯔꯒ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯜꯕ ꯁꯥꯟꯇꯤ ꯅꯠꯇꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯜꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯥꯎꯠꯁꯥꯏꯗꯔꯁꯤꯡꯅꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯊꯝꯖꯒꯦ